ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤꯗꯤ ꯂꯣꯛꯇ꯭ꯔꯥꯎꯕꯤ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯊꯣꯛꯈꯤꯕꯗꯨ ꯈꯔꯗꯤ ꯀꯨꯏꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯁꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯍꯥꯞꯆꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯂꯣꯛꯇ꯭ꯔꯥꯎꯕꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ, ꯀꯌꯥꯝ ꯁꯥꯊꯤꯕ ꯑꯃꯗꯤ ꯅꯍꯥꯟꯋꯥꯏ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯀꯌꯥꯃꯨꯛ ꯇꯤꯟꯅꯔꯝꯕ ꯍꯥꯏꯕꯗꯨ ꯁꯝꯂꯞꯅ ꯄꯟꯖꯔꯝꯒꯦ꯫ ꯂꯣꯛꯇ꯭ꯔꯥꯎꯕꯤ ꯍꯥꯏꯔꯤꯕ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛ ꯇꯧꯕ ꯖꯤꯕ ꯑꯁꯤ ꯂꯥꯏꯒꯤ ꯁꯛꯇꯤꯁꯨ ꯆꯦꯜꯂꯤ ꯍꯥꯏꯅꯩ꯫ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯨꯒ ꯃꯅꯝ ꯄꯣꯜꯂꯒ ꯆꯠꯄ ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯕ ꯖꯤꯕ ꯃꯈꯜ ꯑꯃꯅꯤ꯫ ꯃꯥꯒꯤ ꯀꯨꯆꯨꯁꯤ ꯉꯧꯔꯒ ꯋꯥꯎꯏ ꯍꯥꯏ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯃꯨꯔꯩꯅꯩ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯂꯣꯛꯇ꯭ꯔꯥꯎꯕꯤ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯄꯣꯛꯇ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯍꯥꯏꯕ ꯀꯥꯡꯂꯨꯞꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤꯁꯨ ꯍꯥꯏꯅꯩ꯫ ꯂꯣꯛꯇ꯭ꯔꯥꯎꯕꯤ ꯂꯥꯕꯁꯤꯡꯗꯤ ꯅꯥꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯅꯨꯄꯤꯗ ꯊꯣꯏꯅ ꯑꯌꯦꯠ ꯑꯀꯥꯏ ꯄꯤꯕꯒꯤ ꯋꯥꯔꯤ ꯂꯩꯇꯦ, ꯑꯗꯨꯒ ꯂꯣꯛꯇ꯭ꯔꯥꯎꯕꯤ ꯑꯃꯣꯝꯗꯤ ꯅꯨꯄꯥꯁꯤꯡꯗ ꯃꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯅꯕ ꯊꯥ ꯀꯌా ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯒꯤ ꯋꯥꯔꯤ ꯂꯩ꯫ ꯂꯥꯕꯁꯤꯡꯗꯤ ꯎꯃꯪ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯁꯨ ꯍꯥꯏꯅꯩ꯫ ꯂꯣꯛꯇ꯭ꯔꯥꯎꯕꯤ ꯑꯃꯣꯝꯗꯤ ꯃꯔꯝꯆꯠ ꯁꯥ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯥ ꯎꯕ ꯌꯥꯗꯕ ꯍꯤꯡꯆꯥꯕꯤ ꯍꯤꯔꯝꯕꯤ ꯑꯃꯗꯤ ꯍꯦꯃꯔꯁꯤꯅꯤꯒꯨꯝꯕꯅꯤ꯫ ꯅꯍꯥꯟꯋꯥꯏꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯅꯈꯤꯕ ꯋꯥꯔꯤ ꯑꯃ ꯂꯩ꯫ ꯇꯥꯝꯂꯕ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯃꯈꯣꯏ ꯅꯨꯄꯥ 10ꯃꯨꯛ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯂꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯎꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯌꯥꯜꯂꯒ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯛꯄꯗ ꯅꯨꯄꯥ ꯑꯃ ꯋꯥꯠꯂꯦ꯫ ꯋꯥꯠꯂꯤꯕ ꯅꯨꯄꯥꯗꯨ ꯃꯈꯣꯏ 9 ꯑꯗꯨꯅ ꯀꯧꯗꯨꯅ ꯊꯤꯈꯤ, ꯑꯗꯨꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯍꯜꯂꯛꯇꯕꯗꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ, ꯑꯗꯨꯒ ꯃꯥꯡꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯥꯎ ꯇꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯖꯤꯟꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗ ꯉꯁꯥꯏ ꯎ ꯌꯥꯟꯐꯝꯗ ꯃꯥꯡꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯃꯣꯡꯁꯣꯡ ꯑꯃꯗ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯃꯍꯥꯛ ꯋꯥꯈꯜ ꯃꯥꯡꯂꯒ ꯂꯩꯔꯨꯕꯅꯤ꯫ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯏꯉꯛ ꯉꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯅꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯈꯣꯡ ꯑꯗꯣ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯍꯥꯏꯅꯕ ꯂꯩ, ꯂꯣꯛꯇ꯭ꯔꯥꯎꯕꯤꯅ ꯀꯔꯤꯒꯨꯝꯕ ꯈꯣꯡꯄꯥꯛꯇ ꯂꯦꯛꯈ꯭ꯔꯕꯗꯤ ꯆꯦꯟꯕ ꯆꯠꯄ ꯉꯝꯗꯦ ꯍꯥꯏꯗꯅ ꯍꯥꯏꯅꯩ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯟꯅ "ꯍꯣ, ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ" ꯍꯥꯏꯅ ꯂꯥꯎꯈꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯨꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯤ ꯂꯥꯛꯄ ꯃꯥꯟꯗꯅ ꯍꯔꯥꯎꯔꯤ꯫ ꯃꯗꯨꯗꯒꯤ ꯃꯀꯨꯒꯨꯝꯅ ꯏꯔꯥꯎ ꯂꯥꯎꯔꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯀꯣꯔꯣꯛ ꯑꯣꯠꯂꯒ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯕ, ꯃꯁꯥ ꯏꯄꯥ ꯄꯥꯕ, ꯃꯐꯤ ꯃꯔꯣꯟ ꯌꯥꯎꯗꯕ, ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯃ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯨꯔꯤ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯣ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯣ ꯅꯤꯡꯁꯥ ꯐꯨꯏꯅ ꯍꯣꯜꯂꯤ, ꯑꯗꯨꯒ "ꯀꯅꯥꯅꯣ ꯅꯪ? ꯅꯪ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯗꯨꯅ ꯈꯣꯡꯏꯔ ꯅꯣꯛꯏꯔ ꯈꯪꯗꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯆꯤꯟꯗ ꯂꯥꯡꯒꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯆꯤꯟ ꯃꯦꯜꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯀꯜꯂꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯊꯣꯛꯇꯨꯅ ꯀꯣꯟꯁꯤꯜꯂꯒ ꯆꯞꯈꯥꯏꯗꯨꯅ ꯍꯥꯠꯄꯗ ꯁꯦꯀꯦꯟ ꯐꯥꯒꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯂꯣꯛꯇ꯭ꯔꯥꯎꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯣ ꯃꯆꯤꯟꯗꯅꯤ ꯂꯦꯡꯕ ꯉꯝꯕ, ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯕ ꯄꯦꯔꯥꯂꯥꯏꯁ ꯑꯣꯏꯈꯤꯗꯨꯅ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯦ꯫ ꯑꯗꯨꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯕꯗ ꯕꯨꯙꯤ ꯆꯣꯏꯕ ꯇꯔꯪ ꯃꯥꯂꯪ ꯆꯠꯂꯒ ꯂꯩꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯣꯛꯇ꯭ꯔꯥꯎꯕꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯇꯧꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯈꯤ꯫ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯁꯥꯏꯟꯇꯤꯁ ꯋꯥꯂꯥꯁꯤꯡꯅꯒ ꯊꯦꯡꯅꯔꯒꯗꯤ ꯑꯦꯂꯦꯟꯅꯤ ꯀꯥꯏꯅ ꯍꯥꯏꯔꯗꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯦꯗꯚꯥꯟꯁ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤ ꯑꯗꯨꯕꯨ ꯄꯦꯔꯥꯂꯥꯏꯁ ꯑꯣꯏꯍꯟꯗꯨꯅ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯕꯅꯤ ꯀꯥꯏꯅ ꯃꯈꯜꯒꯤ ꯊꯤꯑꯣꯔꯤ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯂꯣꯏꯔꯗꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗꯗꯤ ꯂꯣꯛꯇ꯭ꯔꯥꯎꯕꯤ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯃꯇꯝ ꯑꯃꯗꯗꯤ ꯁꯥ ꯀꯩ ꯑꯃꯗꯤ ꯂꯥꯏ ꯇꯤꯟꯁꯤ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ꯫ ꯔꯤꯁꯥꯔꯆ ꯇꯧꯕꯗꯤ ꯍꯥꯏꯔꯨꯅꯨ, ꯃꯃꯤꯡ ꯇꯥꯕꯗ ꯀꯤꯗꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯡ ꯂꯣꯟꯅꯔꯤꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯎꯃꯪ ꯑꯃꯒꯤ ꯑꯁꯨꯛꯄ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯎ ꯌꯥꯟꯕ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯊꯥ ꯐꯅ ꯌꯥꯝꯅ ꯌꯥꯝꯂꯛꯂꯤ꯫ ꯅꯨꯄꯥ ꯑꯗꯣ ꯂꯣꯛꯇ꯭ꯔꯥꯎꯕꯤ ꯑꯗꯨꯅ ꯊꯥꯡꯗꯨꯅ ꯑꯃꯗ ꯑꯃꯨꯛ ꯄꯨꯏ, ꯑꯃꯗ ꯑꯃꯨꯛ ꯄꯨꯏ, ꯀꯣꯏꯄꯨ ꯄꯨꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯆꯥꯅꯅꯕ ꯎꯃꯪꯗ ꯐꯪꯕ ꯎꯍꯩꯁꯤꯡ ꯂꯐꯣꯏ, ꯄꯨꯡꯊꯣꯟ, ꯊꯩꯕꯣꯡ, ꯍꯩꯀ꯭ꯔꯨ, ꯍꯩꯇꯨꯞ,
नासपातीना चिंबा हाई कया पोरक्तुना पिजई असमना असम लेरकपना था 12 सूरी मतम अदुददी लोक्ट्रौबी अदुसु मसा अमा फंगजरै अंगांग अदु नुपानी मागी मपाना उमंगद उयानबा लाखिबा लोक्ट्रौबीना फाजिंदुना थमलिबा नुपा अदुगी ओइबनी मतमदुदा अंगांगदु सुमनगी था 2-3 खक ngairi असमना लेरकपना नोंगन नुमित अमा लोक्ट्रौबी अदुना मागी मचा अदो पुदुना उमंगदा हाई थिबा चटखी तंजा अदुदा नुपा अदुना लेरिबा मफम अदुगी अकोइबदा उयानबगी मखोल ताखी मरुदा नुपा अदुना अनकपदा मी लेरे हाइबा खंगबदगी हो कना कना लैये आइबु अमुक्त कनबियो हाइदुना लाउखी मरुदा अनकपदा उयालिबा मियोइसिंग अदुना तारादुना नुपा अदुगी मनाक्ता लाखी मसिदगी नुपा अदुना थोखिबा पुंपा तमखी आइना उ अमा यालिङैदा उ अदुगी मथक लोमदगी करिगुम्बा अमा तारअगा आइगी कोक्ता साफु कन्न थोमखी मरुदा आई ज्ञान मांगख्रे आइना ज्ञान लाकपदा मोंगसोंग अमदा लेरमी आसमना थोख्रबा थौदोकसिंग अदो मयामदा तमखी मसिदगी मयामना सगाई सादुना नुपा अदुबु मागी मयुम फावबा थिनबिरखी लोक्ट्रौबीना माना उमंगदा चटपदा मागी मचा अदु पुरिबदु करिगी ओइरमगदबा मानबगी आइगी ओइनदी नुपा अदुना मचा अदु हाथिनि कीबदगी नत्रगा अंगांग अदुना मबुक लामलक्लबदी माना पिथकनबगी दमक पुखिबा अनियसिगी मनुंगदा अमा ओइरमगदबा माली मयामगी मोसु पोंतो पिरमु आसम तौदना नुपा अदो मयामना युमदा पुरक्लबा मतुंग आमाइबा तनदुना मागी मखोंग मखुत सिथरिबा अदो लायेंखी मसिदगी मयाम पुनमक हनख्रे हाइरिबा नुमित अदुगी नुमिदांगदा लेकाय मियाम सु लाक्तुना करमना तौरिबनो लोक्ट्रौबीदु कमायना तौबी वा ngangbा ngambra पाइबा हाइब्रा मांगबा ngambra असिगुमलबा जात जातकी वाहंग कया अमा हंगई नुपा अदुनसु माना खंगबा पुनमक तमली मसिदगी नुमिदांग थेंजिल लकपदगी लेकाय मियामसु मयुम मयुमदा अमुक हनख्रे अदुगा नुपा अदुसु चाक इसिंग साबा लोरगा मागी नुपी अंगांगसिंगा नुंगाइना तुमख्रे नुमित्तुगी अहिंग नुंयाइदा नुपा अदुगी लेकायदा लैबा हुइसिंगना लाक लाक्तुना खोंगी तौरिबा मौंग अदुदा लेकायगी मिसिंग अदुसु किनादुना कनामता मपान थोंगदी तंजा अदुदा उमंगदा लोक्ट्रौबीगी मनाक्ता लैरुबा नुपा अदुगी मांगोलदा कनागुम्बा अमा करक्लगा थोंगदा खरोक खरोक खोरई अदुगा हुइसिंगना सुमांगदा हौना हौना लाक लाक्तुना खोंगी तौरिबा सप्ता अदुदा इमुंगदा लैरिबा मिसिंग अदुदी कीबना थक थक निकलबनी असुमना लेरंबदगी आंगांग अमना यामना कन्ना कन्ना कप्पगी अहौबा मखोल अमा तारखी अदुगा आंगांग अदो खंकप कपलमलगा तुमिन्ना लैखी मिकपतुदा युम अदुगी थोंजाव अदुदा करिगुम्बा पोट अमना थोमजिल्लकपगुम दोंग लाउबा अहौबा मखोल अमा ताखी मखोल अदुदा इमुंगदा लैरिबा मियाम अदुदी मिहुन सुनद्री मसिदगी लेकायगी हुइसिंग अदो अमुक खोंग खोंगदुना थोंगालोमदा थोख्री अदुबु नुमित अदुगी अहिंग नोंगालमदाई फावबा हुइसिंग अदो खोंगबा लेपखिदे असुमना अहिंग अदु हौख्रे मथंगी नोंगालगा लोक्ट्रौबीगी मनाक्ता लैरुबा नुपा अदुगी युमगी मिसिंगना मपान थोरकपदा थोंजिन पान अदुदा पिकलिबा आंगांग अमगी तंखाय तारबा हक्सांग अमा तारमी अमदी थोंग अमदी मांगोलदो इना पुंगांग nganगली मदु उबदा युम अदुगी अहन हनुबी अदुदी मिहुन चेखतखिदुना वानथरिबनी पाव अदु लेकाय मिसिंगसु तारादुना येंबा लांगनाखी मसिदगी मयामना अंगांग तंखाय अदो धर्मगी ओइबा लाइसोन तिनसोन तौदुना फुमखी मसिनी लोक्ट्रौबी अदुगी साथीबा तौबा ngambagi पवारदो आसमना वारिया सिदा पंजरिबा यामना साथीबा हिंसाबिगी सप्त्र चेनबा मीबु सुम्बा ngambagi पवारसु पाइबा लोक्ट्रौबी हारिबा सासी पुलिस कांस्टेबल अमना थिंगनखिबगी वारिनी मयाम तामिनसी नुमित्तु कांस्टेबल सनायाई मागी नाइट टाई हाइदुना मागी मथक थोंबा ऑफिसर अमगा लोनना मखोई नाइट ड्यूटी तौरिङै मतमनी मतम अदुता कांस्टेबल सनायाई सही 93 सुरे मतम अदुदा मागी फोनदा मागी मचानुपीना ममा मसा ngamdre amta law haina koraki नुमित्तु थाबलसु यामना फै सनायाइना मागी मथक थोंबा अदुदा मागी नुपी मसा ngamdre हाइरी अमुक्ता चलुखिगे हाइजबदा याबिरदुना मागी काइनेटिक अमनबा अदु थौदुना नुमिदांगी पुंग 10 हेलकपा दुवाइदा मयुम लोमदा लाई
Mana halakliba lambi asi ikok kokpa lamhang ama nate nakan yet oi ugi u ngaktani umungi marak aduda lambi ama lei lambi aduda sanayai laklibani hariba lambi asi ayuk nungthingi matamda phawba miyoi amakhak anikhak chimnadaba yamna hainaba maphamni numidangda suran thaba thui haiduna yamna kinaba maphamni ngahan waidasu kaithen kumlakpa mama macha ani suran thaba wuknaduna makok thadatlaga halamkhi makhoi ki makok to ngasi phawba thiba phangdri kaidana yamna kinaba lambi ni hariba lambi aduda sanayai to magi kinetic amanbadu thauduna laklibani pungchik chikpa umangna to magi kinetic ki makhol aduna umlang hek langle asumna sanayai na magi kinetic ado asum thorokpada kharan naptakna umangi umarakta nupi gi mawong manba saramira butla karino khangtaba ama ugi manakta lepaga leiba ado sanayai na uki sanayai madu ubada ku ki sam sap yungi gari ado aroi bida ngakhlaga thauri hanadagi hauna lambi asi sanayai na kiduna leiriba lambi ni mamangaida mabuk hoina lambi asi loktrobi amadi moirang sathibi thui haiduna wari kaya liramba leikhre aduga masida natana lambi asida butla sara loktrobi ra karino khangdaba akiba ama urubadagi ngaubani haidana sanayai ge leikai adumaktada makhoi ahumsu mirun tadana naramlaga sikhibagi wari su lei madu mayam du mathang sanayai gi makok asida insilluba leitana pangning da ningsing lei maram masina sanayai kiba asum henjil lakpadagi gari du phawba inthi nuwaina mamai chumba ngamlaktri tanja aduda sanayai gi gari gi maningda kudruk lawba makhol ama tarai maduda sanayai na yamna kina tung onthoklaga yenglubata masam isang sangba mamit iraw lawba masa yamna paba nupi gi mahung manba ama kanna chenduna tanarakpado uri madu ubada sanayai ti huwa ima ai siba tare haiduna gari ado aroibi hospital lekhatlaga thori asumna thorokpana umungi lambi dagi phanayamna sangna hendorakle masidagi tungda kudruk lawba makhol taba dusu takhidrei maduda sanayaina tungda leithoklaga yenglubada kana amata tanaraklamdri masidagi mahakna tungda yengluraga mamai ado mangda leithorakpada lambi mapanda khamlamba saktimal tata amada thumjinbadagi mahak chaina khara phangki adubu yamna kanna sokpati sokhodri maduda sanayaina thorai macha kanano ne lambi maya sida suk chawba tata ma khamjillamliba sibo ai hat ke tawbani ne moigise asum na ngang duna mahak magi gari ado amuk hogatuna start tawraga yumlumda lakhi magi makok ta khara sokle aduga makut khuningsu hubat padagi I khara thokle mana mamai adu mangga yegdabida thorok padagi aduk chawkhraba tata ado uhoudabadagi thomlibani haibasi khandabi makhai ngang duna lakpana mayum yori mana mayum yobadadi magi nupi ado amaiba manichanna laikat nabadagi khara phare haiduna leiramli amaiba aduna sanayai gi mapa thambal jauna kaurubu oiramli asumna sanayai na makok ikai kairga lakpa aduda mayamna kaidore haiduna hangi maduda sanayai na mana ukhiba thingnakiba punamak tamki wafam adu mayamna su thajaki matungdadi amam atheng chatkanu hairamlaga amaiba ado chatkre asumna numidang aduma hokre mathangi nong nganbada sanayai magi duty gidamak amuk chatki maruda mahak umang ado phawrakpada tungmang nak yet koyeng jengi adubu ayuki pungan nganba matamnina kaisu tawraktre aduga mi ataisu cycle thawraga chatpa makhoi mi mari manga khongna warisna sana chatpa mi adum chatpanina sanayai kaya thoinadi kirudre asomna lakpana haujikti sanayai do magi station adu yori maruda mayamna amadi sanayai gi mathak thongba officer aduna magi makokta amadi makhutta sokliba adugi maramda hangi maruda sanayai na mana ngarang loktrobi thingnakhibagi wari ado lirami adu mayamdi kibadi laradana nuksin lakhi maruda sanayai do yamna nungai jakhidi mayamna hairi nangi loktrobi haibadudi thaina chawkhatringai gi wani haujikpu loktrobi kaina leiredi thongaga chagene madugi sado yamna hawi hainabani asumna mayamna kareng kathaina ba aduda sanayaina aina thingnariba do loktrobini madu waina thingnabagi phabani
ꯅꯣꯏꯗꯒ ꯊꯦꯡꯅꯔꯗꯤ ꯎꯕꯗ ꯅꯊꯤ ꯆꯤꯠꯇꯅ ꯁꯤꯕꯨ ꯁꯤꯔꯅꯤ ꯁꯅꯥꯌꯥꯏꯒꯤ ꯋꯥꯗꯨꯗ ꯃꯥꯒꯤ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔ ꯑꯗꯣ ꯈꯔ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯃꯥꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯀꯗꯥꯏꯗꯅꯣ ꯂꯣꯛꯇ꯭ꯔꯥꯎꯕꯤ ꯊꯣꯛꯑꯦ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯛꯂꯕꯗꯤ ꯐꯩ ꯑꯗꯨꯒ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯁꯅꯥꯌꯥꯏ ꯅꯪ ꯅꯁꯥꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯗꯨ ꯊꯥꯡꯒꯠꯂꯒ ꯅꯈꯣꯡ ꯅꯥꯝꯃꯅ ꯄꯨꯡ 2 ꯂꯦꯞꯀꯗꯕꯅꯤ ꯅꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯗ ꯀꯔꯦꯝꯅꯕꯒꯤ ꯈꯪꯂꯕ꯭ꯔꯥ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯌꯥꯏꯅ ꯑꯗꯨꯗꯤ ꯁꯥꯔ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯛꯂꯒꯅ ꯑꯩꯅ ꯍꯥꯏꯕ ꯆꯨꯝꯕꯒꯤ ꯍꯣꯔꯦꯟ ꯀꯔꯤ ꯃꯅꯥ ꯄꯤꯒꯅꯤ ꯑꯁꯨꯝꯅ ꯁꯅꯥꯌꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯩꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞ ꯇꯪꯈꯥꯏ ꯑꯃ ꯅꯉꯣꯟꯗ ꯄꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯅꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯍꯦꯜꯂꯛꯂꯤ ꯃꯗꯨꯗ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨꯒ ꯃꯥꯒꯤ ꯁꯥꯔ ꯑꯗꯨꯒ ꯄꯨꯟꯅ ꯉꯔꯥꯡ ꯁꯅꯥꯌꯥꯏꯅ ꯂꯣꯛꯇ꯭ꯔꯥꯎꯕꯤ ꯊꯤꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯂꯣꯛꯇ꯭ꯔꯥꯎꯕꯤ ꯊꯣꯛꯄ ꯎꯃꯪꯒꯤ ꯂꯝꯕꯤ ꯑꯗꯣ ꯌꯧꯔꯛꯂꯤ ꯃꯈꯣꯏ ꯖꯤꯞ ꯑꯃꯗ ꯄꯨꯂꯞ ꯂꯥꯛꯄꯅꯤ ꯎꯃꯪ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯀꯟꯁꯇꯦꯕꯜꯁꯤꯡ ꯑꯗꯨꯗꯤ ꯋꯥꯈꯜꯗ ꯑꯀꯤꯕ ꯄꯣꯛꯏ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯃꯥꯟꯕ ꯆꯥꯎꯔꯕ ꯎꯁꯤꯡ ꯑꯃꯗꯤ ꯃꯁꯥ ꯉꯥꯛꯇ ꯉꯥꯏꯔꯕ ꯎꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯒꯗꯕꯒꯤ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯄꯒꯨꯝ ꯈꯜꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯀꯟꯁꯇꯦꯕꯜ ꯁꯅꯥꯌꯥꯏꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯣꯡꯅ ꯆꯠꯂꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯆꯠꯂꯗꯤ ꯂꯣꯛꯇ꯭ꯔꯥꯎꯕꯤꯗꯣ ꯀꯤꯗꯨꯅ ꯊꯣꯛꯂꯛꯂꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯖꯤꯞꯁꯦ ꯁ꯭ꯋꯥꯏꯗ ꯈꯥꯝꯂꯝꯕꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯃꯤ ꯑꯃ ꯆꯠꯍꯜꯂꯒ ꯂꯥꯞꯇꯛꯅ ꯑꯩꯈꯣꯏꯅ ꯏꯟꯅꯔꯁꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯣꯛꯇ꯭ꯔꯥꯎꯕꯤꯗꯨ ꯊꯣꯛꯂꯔꯣꯏꯕꯣ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯅꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯃ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯆꯠꯅꯅꯕꯁꯨ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯀꯟꯁꯇꯦꯕꯜꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯁꯨ ꯀꯤꯔꯤꯕꯅꯤ ꯃꯗꯨꯗ ꯁꯅꯥꯌꯥꯏꯅ ꯀꯤꯔꯕꯣ ꯉꯁꯥꯏꯗꯤ ꯌꯥꯝꯅ ꯅꯣꯛꯈꯤꯗꯥꯏꯅꯦ ꯆꯠꯂꯣ ꯅꯣꯡꯃꯩꯁꯨ ꯄꯥꯏꯔꯤꯗꯨꯕꯨ ꯑꯩꯗꯤ ꯉꯔꯥꯡ ꯅꯣꯡꯃꯩꯁꯨ ꯄꯥꯏꯕ ꯅꯠꯇꯦ ꯆꯠꯂꯣꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯥꯔ ꯑꯗꯨꯅ ꯑꯇꯝꯅꯅ ꯀꯟꯁꯇꯦꯕꯜ ꯑꯃꯗ ꯌꯥꯊꯪ ꯇꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯀꯟꯁꯇꯦꯕꯜ ꯑꯗꯣ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯄꯔꯞ ꯆꯠꯂꯤ ꯑꯁꯨꯝꯅ ꯆꯠꯄꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯎꯃꯪꯒꯤ ꯎꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝ ꯑꯃꯗꯒꯤ ꯂꯣꯛꯇ꯭ꯔꯥꯎꯕꯤ ꯑꯃ ꯆꯦꯟꯊꯣꯔꯛꯂꯒ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯗꯣ ꯅꯝꯁꯤꯟꯗꯨꯅ ꯐꯥꯔꯒ ꯄꯨꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯏ ꯃꯗꯨ ꯎꯕꯗ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯁꯥꯔ ꯑꯗꯨ ꯌꯥꯎꯅ ꯃꯈꯣꯏ ꯃꯌꯥꯝ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯟꯁꯇꯦꯕꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯃꯗꯨꯗ ꯂꯣꯛꯇ꯭ꯔꯥꯎꯕꯤ ꯑꯗꯣ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯊꯣꯔꯛꯏ ꯑꯗꯨꯒ ꯈꯣꯡꯅꯩ ꯊꯨꯅ ꯎꯃꯪꯒꯤ ꯑꯃꯝꯕ ꯃꯔꯛꯇ ꯆꯦꯟꯁꯤꯟꯈꯤ ꯃꯗꯨꯗ ꯁꯥꯔ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯅꯅꯕ ꯑꯣꯔꯗꯔ ꯇꯧꯔꯛꯄꯗꯒꯤ ꯂꯣꯛꯇ꯭ꯔꯥꯎꯕꯤ ꯑꯗꯨꯅ ꯆꯦꯟꯁꯤꯟꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯟꯈꯤ ꯑꯗꯨꯕꯨ ꯂꯣꯛꯇ꯭ꯔꯥꯎꯕꯤ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯥꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯠꯅꯅꯕ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯖꯤꯞꯇ ꯇꯣꯡꯗꯨꯅ ꯈꯣꯡꯅꯩ ꯊꯨꯅ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯆꯠꯍꯟꯈꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯀꯃꯥꯏ ꯇꯧꯏ ꯅꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯏ ꯅꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯑꯝꯃꯤ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯈꯧꯔꯤꯁꯤ ꯃꯦꯠꯂꯒ ꯃꯌꯥ ꯀꯥꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯤꯠꯁꯨ ꯂꯥꯎꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯝꯗꯣ ꯑꯄꯠꯄ ꯆꯔꯨꯒꯤ ꯃꯆꯨꯝꯗꯨꯒꯤ ꯃꯅꯝ ꯅꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯆꯦꯜꯂꯝꯗꯥꯏꯗ ꯑꯩꯒꯤ ꯁꯝ ꯈꯔ ꯐꯣꯏꯔꯒ ꯄꯨꯈꯤ ꯑꯁꯤ ꯍꯥꯏꯅ ꯀꯟꯁꯇꯦꯕꯜ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯔꯛꯈꯤ ꯑꯁꯨꯝꯅ ꯁꯅꯥꯌꯥꯏꯗꯣ ꯃꯥꯅ ꯍꯥꯏꯕ ꯆꯨꯝꯕꯒꯤ ꯁꯦꯟ ꯐꯪꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯂꯣꯛꯇ꯭ꯔꯥꯎꯕꯤ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ ꯉꯁꯥꯏ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯑꯗꯨꯗ ꯄꯥꯟꯕꯗꯒꯤ ꯎꯃꯪ ꯑꯗꯨꯗ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯀꯤꯗꯨꯅ ꯎꯃꯪ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯈꯤꯗ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯏꯄꯨ ꯁꯅꯥꯌꯥꯏꯁꯨ ꯅꯣꯡꯒꯥꯈ꯭ꯔꯦ ꯏꯄꯨ ꯁꯅꯥꯌꯥꯏꯒꯤ ꯃꯆꯥ 3ꯅꯤ ꯅꯨꯄꯤ 2 ꯅꯨꯄꯥ 1ꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯂꯣꯏꯅ ꯃꯌꯨꯝ ꯄꯥꯜꯂꯦ ꯑꯗꯨꯒ ꯃꯆꯥ ꯅꯨꯄꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯧꯕꯥꯜꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯔꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯔꯤꯌꯦꯜ ꯁ꯭ꯇꯣꯔꯤꯗ ꯕꯦꯖ ꯇꯧꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ